Manipuri Wari Pambi Channel na tabiri bapumna magpo amo hana tarap na huksari ngasi amok mayam gi ngai hak potha na bagi damag Indian writer Ajit Anibuti na iba wari masa ani khaktang puduna laksari ahan bagi wari masa sige maming lamchat manglabi wari se hana taminarasi maga amu hana unakhidre aina khangba haibabu ma mafam asidagi transfer satkraba matungda Delhi da adum luhonglaga yawung induna laikre mana mafam asida ihana lakibado numidang wairam amadani ise mana mahusagi phajababu uraga aingonda haiki Rasim aise hanadi miyamgi marakta sumnatangi miyamgi saruk amani khanki adu mafam asida lakwadagi aigi sukana gumbi ama laijai haibagi wakalado fauki ising saibi amadi magi khonjelado kayada khoithum nakraba masi hairaduna Rasimgi mamito ising saibi gum mapi zar sinthara i masena yamna wana mabu themjilami mabani khonglambi aduda asum lakminari nami banungsina Rasimgi thadokliba samlang ado humduna koipai pairi mana marai bagta tarakliba masam singado khomjin balaknari ma Abhishekpu ningsingla i Rasim nangi nasamsi punsin ganu adum thado u nangi amuba samlang sida singi nungsiba manampuba yauri aibu kangaw na halli sangsar pumbagi nisado nangonda yauri ne ngarangi wani school gi hap matamda sarama sarna surup lalakpa matamda mana laukhide matamaduda mana karyamna duna hairakhi sumine Abhishek kana gumbigi samlangi manamda ngauba nangna kari nisano amuksi nagadawri basibo asengba makni Rasim nangi samlangi manamna aibu ngaholi taseng na hairabada aisi nahani haibasi suningsinghalli Rasim aibu marakta hundoklam ganuko ngasi staff hostel hek yaubaga imada sithi ige khalle aikoigi luhongbagi maramde ige ima aigi hindi oza se yamna nungsijai haina ige aikoi thuna luhongba pami haigeba aduga wafam amana Rasim nangna aikoigi yumda mau anaubi oina lakpa matamda aigi isanupi amadi inau nupana wang sauba abina apik pising miningol ama puduna lakle haina laknagani mi sataba ahang balambi aduda yang na thorakpa truck ki khonjelda makoi ani khangan handok nai ayukta attendance register da khuyek pibagi lukthabada mabani mak chap manarure aduga soibadagi amana amagi kolomda onana khuyek pirure matamaduda headmaster na hairai karino Rasim naming phauba kaurabro matamaduda kayada ikai khiba lu luktaduna class ta adum changle period pumba mihul ting hunduna lairi staff ki mising na kari khalam gani haibase khanduna ta laire tapna mahairoi sing amadi oza singi marakta oza Rasimga oza Abhishek luhongga daure haibagi pauna pumnin nille class 10 gi farewell da mahiroi singna makoi anigi nungsinabadu marase nanaba hanna yaipa paujel pirami Abhishek to parikya loikhiba matung numit 15 romdi hostel da lairami matamaduda makoi anigi thabakti sumnatangi se yengba adudagi hostel dagi thoraklaga mi sataba ahangba lambi aduda makoi anitang satpa makoi ani makut chamnaraduna kuina singyagi upal singgi mafamda wari saduna lepa natragana awang banungjaugi mathakta famlaga tungi punsigi wari saba numitudi nungsisu kana sitli loina na nong sukana sutharakle makoi anina nong thupna nabagi damak anakpada laiba saukidar gi mayumda sensili ingbana suloire saukidar aduna phong saba salon duna pithakle abina Purikhaudagi lupa yankai puthokuna piraga makhoigi sanaba lairunaba hai saukidar aduna lairang ado mai fajana yangsilamlaga nakanda maipu yeptuna pung ani muktani hairamlaga chatkre mapanda nongsu khara suri
Ayingba nungsitna imungda phawjilakpada lairangi mai ado maisak amuk hena fagalakli. Lairangi maisa amadi amata oibagi wakhal asina makhoi anibo asuki matik naksinahankre. Karamba matamda saukidar ado laktuna makoigi thong thilakhibano khanghaudre. Matamdo adwaida asum lepkhrabagumle. Saukidar aduna mapandagi thong kanna thilakpada makhoi gyan tarai. Rasimna magi phiba maduda mathanta ikai jare. Makhoi ani masana masagi firol tasin khomjin jare. Aduga Abhishekna tapna phamungdagi kumtharaktuna thong ado hangdoklure. Nakhoi tumlura male aina thong ase phana kanna thinbani chak lamlamani haiduna. Karidi tawni babu hotel su yamna lapi aduga mafam aduda aigi arapagi mari mata ama thengnare. Wari saduna laire aduga chak su charakle. Nakhoi anigi phong sana puraklabani. Babu numidang se yamna thengle. Nakhoi ani ayukta oina satlo. Aidi haujik duty amuk chatkadawribani. Ngasidi Mall Road ki duty ni. Sanong thanginglakbasu sangom su laire. Asi hairamlaga saukidar ado amuk chatkre. Ngasigi ahing ngasidi makhoi anigi punsi laipul haibado oire. Mapangi kanagumba amatagi wakhal sangkhidre. Ayuktadi atiyase pumhang hangle. Thongnaudagi phawjilakpa nungsagi mangal na mamaida yaibada makhoi mikap thokle. Ayukki pung tara taramle. Mai mita thoklaga saukidar da hairamlaga makhoi hostel da amuk lakle. Sumnatangi ahing amatagi anawi oiduna rasemado maithong makalamli. Abhishek to suti hek loibaga lakani hairamlaga satkre. Mana satkhrabada Rasim mathanta lambida koiba satli. Makhoi anina yaukhiba mafamsing ado mathanta yaurui. Mathanta oijarabasu mathanta ni haibagi wakhal mangonda faude. Numit nini humni lairaga Abhishek ki sithi lai. Mana sithi ado puraga saukidar gi yum madudagi hena wangna laiba singthakta kakatuna sithi ado hanjin parui. Aduga wakhal khanduna paukhum amuk i. Mathangi sithida Abhishek ne ira i. Rasim nang ngasi sithi ibo onthokna haikre. Nang ngasi di sayeng waring ibi oigadabani. Adubu kaigino khangdre. Abhishek to suti loiraga halakpagi mahutta transfer oina lakle. Amukhak laklammi. Aduga mafam ado thadokpagi se piramlaga Delhi da hankre. Bas thapam phauba matung inarui. Adubu karamba singkarga satkibano khangdre mahak chatkre. Sithi fanayamni iki paukhum amata sulakte. Sahi anigi matungda mahak luhongkhre haibagi pau phangle. Masu satpa ngamludre aduga masu amuk hanna lakhidre. Ngasidi Rasim naitom tahore. Sumnatangi magi haibabu mamadang lerambani adubu masu mabu hundoklamlaga isorgi khuyatan kre. Ise ai luhong lasira haina kayarak khalli adubu thamoi sina di mabu kaubu sungam ngamde. Aisu apik pa isa sing pami. Nahaki nasanupana nangonda na kong sokto na kuramba matamda aisu khalli. Ay busu kanagumba amana imahay na kauhaningi. Ayna ay githaway haksang sibu Abhishek ki mafamda kathok kiba numit adutabu ahing adutabu ningsing duna lay. Numit ado kauthok pa sungam ngamde. Ay gisu apik pa isanupi amana ay githabak mateng panghaningi wari sana ningi. Adubu madugi maramda khanba toklo Rasim nang haksang ado yamna sokchile. Karibu taurugano khanduna numit chupa angang singgi marakta lelibasini. Mama amadi oza amagi sakam lauduna mahiroi singgi wakal lausing saukhat hanana bahona bana punsigi pandam oire ise. Angang singna ahang balambidagi school tamna lakpa se yenglaga Abhishek na aigi maikai tamna ahang balambida lakadra khanduna ta yengduna lainingi. Ani subagi wari masasigi mamingna irai masi amuk aroy boy na taminarasi.
ngasi di Arvin chaukraba Delhi sahar asida thabak thiba koisat chatli ma naitom tare maroi manau marup mapang kanasu yaudana ayuktagi numidang wairam fauba thabak thiba koisat chatli mafam kharadana mabu thoi birakte aduga kharadana magi pambado fangde yak launa sarba nungsado numit khudingi mayoknari afaba asauba pandam amagidamak ma darang banggadagi Delhi da lakhibani ahanbagi sahi anidi Delhi bu masak khangnaba honabada haukhre magi mama mafam asigi asauba karbar walani maramasina magi laifam chaphamgi damak kari subaningai leite civil services ki parikhyada makok oidaba yade haibagi wakhalda pandamda mafam asida lakhibani ahum suba sahidadi yamna pungning changna lairik paba haure magi mamanaba singna mabu yamna kalai aduga sahenbi kura kayasu magi akoibada koipai paiduna lai Arvin ahanba hek thabada IS ki parikhyado mai pakani haibase makoi pumna makki thajabani lairik paminaba amadi khana nainabagi khudong chaba lauraga Arvin gi manakta pakang leisabi sing pulap punduna lai adubu yumgi mi amatana karisu saude magi mama amadi manena makoigi mamak nupagi manakta laik laisu hairaba gyan taraba mayam lakpagi damak thoina dum harawi Sagarpur maikaida mabu ikai khumnaba hengatle haina khalli Arvin gi laik laisu paba amadi atai thabak thorom singda thoidona khudong chadaba thokta nanabagi damak magi mamana minai ama thammi tongana mamingna dharma Arvinda natana magi lakleba mamanaba singi suni sakchu thongi asapotsu lairui apamba khudingmak phanghali mayamna yamna sali ahing nungthil leptana gari gi katagum chatliba dharamani ahal oijarabasu yamna yangi masa khingi kaubaga hekta thungabana hali marakta Aladin gi thongmai gi zina mansilakpasu yawi thongmai ado hek takbaga zina thunglaba yathang pibiu aigi mapu haiduna Dharamado IS officer oirakadabu singi marakta thabak tawi haibagi sauthokchaba amasu yauri ahanbadadi Arvin ado wa kaya nganglamde yamna ikai thigalli tapna ngangi magi mamadi karbar tawbanina thabak yamna silli mana Arvin gi tungi punsigi damak khanbase magi mathauni khalli Arvin na naitom tabagum khalakpa yauri mana mayum marup mapang mayam ningsinglai matamaduda Dharamana mabu thona hapirai Arvin babu nang laik laisu hairabani aduk yamna kanna honaribadudi nang soidana IS pass tawduna collector oigani haibase aigi thajabani asumna hairakpa matamda mana magi panthung urai punamak kauthoklaga lairikta thawai lupsinba amuk haurai thagadawriba parikhyada mapung phana mai paknanabagi damak magi mamana Arvin bu afaba coaching center amada yawhali mafam adudagi Arvin gi punsigi mayon hongba horakle yamna cheksinna masang oibu wafam adu tangangi coaching class tuda mayamdagi tonganba angakpa wahang kaya hangi maramasina mana pumnamakki puning singsili tapna Arvin mayamgi kalakna pham oirakle mipum khudingna magatina duna mangondagi gyan launanaba honai isana isabu thajana amadi akiba yaudana ngangba haibase mai paknabagi khwaidagi soifadraba wafamni maramasimakna magi mayumda lakpa mamanabagi masing hengalakli anauba amadi awangba wakhalon asina mipum khudingbu pelhalli adubu Dharamana marakta tumina hai babu aidi laik laisu haitabani aina aranba tawkhrabasu aibu ngakpiyu adubu asimatangdi haijaningi mafam ase Delhi ni aduga nongmana kanakyaga nongmana minaksiga ahing yarik minaba sitangdi fatte ahanbadadi Arvin wafam ado thaidoknanaba honai adudagi Dharamabu sairai Dharamana upai laitana tumina magi mathau tawduna lai Civil Services ki ahanba tangkak ki parikhyada Arvin chauna mai pakle maikai pumnamakdagi thagat wahai kaya lakli Darbhanga amadi Delhi magi damaktadi sarga oikhre marup mapangsingna mabu leptana party piri
amukna Maruza Hotel, amukna Taza, aduga amukna atopa amada, numidang kudingi noong mana Kanekyaga, noong mana Minaksiga aduga, noong mana Kanagumbi amaga. Dharmana mana tauriba pumnamagado pamjade, adubu magi mabungo se Deputy Collector oirani haibasidi khanbada mayamna haraujai. Adubu aduk naknazarambado khara amuk oinarakle, loinana pamdaba akiba amana magi makokta sukre. Aduna numidangdadi Arvin na kauraklaba kandata manakta sangkre. Natrabadi Minaksi natraga atopa kanagumdi amaga hekta laiminarami. Makoidunasu mabu hekta saibirai. Asumna kanagumbi atopana mahaku tathita oina saibirakadra haina kire. Hanadi Arvin gi kadagi dupki nungsiba manam laklambani adubu haujikti yu amadi churup atai nisa singi manam. Amukti mana laijaba pangal pumba puthokladuna hairui Arvin babu numidang sidabu mabungona mabu sairei. Dharma nahak aingondagi sahi yamna hanba mini adubu nang mafam asida aigi minai oina laibani. Masigi matungdagidi Dharma ma Bapuji gi mataugum wa amuk hanangang khidre. Aroiba tangkaki interview dadi Arvin pumloi loire honajaba pumba arembada tare. Tha kayamuk kanamata unadana lotuna laikre pumnamakki angakpa haibadu oikre. Karino Arvin na tauriba sibo tasengnamakidi mapung oiba tangkaki parikhyagi matungdagidi ka manungda thonglon sellaga ama natraga amaga adum laiminai. Arvin na mafam khangdana mangkhibada ma mamane amadi Darbangagi magi imung manung loina mathwai wanare kadaidabu satkhrabanone. Nongmadi Dharmana sakhunggi potchai lainanabagidamak Azadpur kaithenda satlui khanghaudana mana Arvin bu ure. Ngaihaktuda Dharma pumnamak kaukre aduga Arvin bu kolaga hikna kappa horai. Babuji mi pumnamak loina thawai wanare yumda hannanaba tawrasi. Mapu ibungona pumnamak puthaujan bigani. Arvin tanna yumda halakle. Anauba wakhalwal amadi pungning sangbaga loinana hanagi mataugum tapna oirakle. Yamna khanna nainaba amaga wakhal phongdokna duna. Dharmasu Arvin gi matau aduda pakhatpa phaudre loinana yamna haraure. Adubu kuide dupki manamgi mahutta nisagi manamado amuk lakwa haure. Dharmana handakti khangba ngamlaroi soidana hairage khalle. Amabu oirabasu magi masagumbani. Adubu ma karimata haiba ngamdre. Mapuga minaigagi marini. Madugi mahai oina Arvin anirak hotnabada maipakpa ngamdre. Marup mapang pumnamak kainare. Magi manaktasu magi sangjafam laitre. Numit chuppa hanglaba pukning Diligumba mafam amada afaba thabak thiba haibase amambada hodong amubi thiba gumbani. Numidangda Zamuna Torelgi mathakta saba thong adugi mathakta wakhal khanna angaubugum satli. Aina matambu thawoirudre haukraba matamdi kaidongaidasu amuk halaklaroi. Dharmana haiki asumbani seksilu babuji aina di kari ngamgani aidi nahaki minaini. Dharmana aibu imagum aigidamakta kayam khanbi khiba khajiktang kaubadada Dharmana hana thunglei. Babuji kari taujara uge adubu aidi nisagi mayaida laisuduna hundokpa ngamdraba irei amada luplure. Haujikti ai kaidawni punsi ase arembani. Asumna khanna lakpada khanghaudana zinagi mataugum Dharmado hek thengnarare. Arvin babu Dharmagi khonjel aduda yamna naknabagi khonthok ama yauri. Arvin khangma ngamdre sensinduna Dharmabu konsinkhre. Wahigi mahutta pirangna mahut sille. Dharmana kaisu kaide ai lairi sidi lairik aduk hairibadubu anauwa punsi ama amuk hauraga loiredana. Aigi paisa khara lainaba yumsu lai anauwa mirol amabu semduna nang collector oidaba sungya yaroi. Dharmagi adugumba wahai ado tabada Arvinna ma masabu iraidagi nanthoklabagum Dharmada amuk kahana konsiladuna. Dharmagi makong sukna nahagti aigi ipagumbani tasengna nahagti aigi isorni
हाइदुना थमोई पेन कपखी।